ngasi phong ki betongan tongan manipuri sifong singdigi maroibi I pausing myamna thamjagi ahanbada huyalan pawdagi khongasaraga agency ki phangba pawda Namphu da toilet Senghanbagi matangna Thijinduri hokre Uttar Pradesh ki manungsana leiba district primary school amada Maheiloi singbu Namphu da toilet Senghanbagi video ama social media da viral oikraba matung phawdo dugi matangda Thijinduri ba mari lainaba singda khangankhre hairi Balia district ki basic education officer na phongdor khebigi matungina video adu da Maheiloi singna toilet sengbu uki amadi nakal da nupa ama leptuna lekhi nupa adu na Maheiloi sing adu da saibasu video adu da yauri haina basic education officer mani ramna phongdo khibaga loinana primary school adu Balia gi Swaban area da leiba Pripa Kala Kauba primary school amada thokhibani haiba khangmangam le so hairi Makasa tarafoina to papamana kaina kraba imung sing amuk hana pulhanna bagi wari sanasi haina South Korea na North hawdokre Korea gi lana masoi tahan kraba imung lising kya amuk hana pulhanna ba wari makasa tabagi wapam sagol sunumita Seoul na Pyongyang da hawdokre ahal oiraba mari mata sing amaga una hana bagi matam laisilaktre hairaduna Seoul na Pyongyang da lana maram oiduna kaina khraba imung kya gi miyoi sing amu hana una hana na ba amadi pulanana bagi wapam hawdokhibani Koreani gi lana do peace treaty amana lephan bagi mahutta armistice amana lephan khiba oibana north amasum south hojik su technical gi miyengda lan sonari haina logani peninsula si Korean singna lan bangam laruidaba di militarized zones DMZ na nakalani thona khaidok libani Nakalani da lairiba misa miyamna imung manungi I pau faunaba maung amatada hakthingna pau faunaba natragana unabada athingba thamduna lakhi South ki unification minister Hyun Yang Sen ki madudi ngasidi South Korean government north amaga shana khraba imung singi issue gi matangna khanabagi wapamasi hawdokli aikoina atopa amata yauduna hiramasi dialogue sa thaba pami loinana dialogue asigi tarik mafam agenda amasung wari sanabagi format ki matangna north ki apamasing khanabada yaningdaba lekti tha khudingi ahal oiraba Korean assembly rom sijilaklaba matamasida aikoigi sahi marfu madi maudra helaba imungi ahal oiraba miyoi lising nipurom amaga unanabagi matam laislaktri haina minister sina phongdoki North Korea da COVID-19 sandorakpagi matangda Pyongyang na Seoul bu moral sibugloina madugi damakta laman khungani haina kianba laikhrabani mamang da nakal ani na politicals marigi makhapona lana kaina khraba imung singi miyoi sing amuhana unahan basi marak ta sathaduna lakti asumna ikon kona imung manung sing unahan khiba sikumza English sing ani ga taraga ni panda matamdugi South Korea gi president Moon Jae-in na US ki hanagi president Donald Trump amasum North Korea gi president Kim Jong-un gi marakta mifam pangthoon kiba matamdani toigum sum Kim amasum Trump gi nuclear negotiation sing athingba komthokpa madi madugi damakta North Korea na kari tawgata gi haibigi matangda nakalani gi marakta yanaba purakpa ngamdabadagi kumja English sing ani ga taraga mapanda lepkhibani so haidi atopa pawamadana Myanmar ki illegal oina purakhiba atangba makhalgi sanifo Assam police na recover tawkhre Assam police na akaknaba pawma phangmadagi satakhiba thihumbagi thabakta asi state asigi Kamrup district ki manungchanba Rangya dagi atangba makhalgi sanifo rescue tawbangam khre haina police ki makok thongbo official amana phongdorakli hiramasiga mari lainana police official asina phongdokhibada atangba makhalgi sanifo si Myanmar dagi illegal oiba mongda pusilakhibani Delhi da base tawba Toyota SUV ani da hairiba sasinga si haptuna purakhibani sasinga si Myanmar dagi Mizoram da hana pusilaklaba matung Assam da amuk purakhibani Assam dagi makhatana West Bengal amuk puna bohona ringaida police na phaba ngamkhibani police na kanba ngamkhraba sasinga dugi manungda mutkhiba yabagi akiba leiraba Champaji malemda yamna tangna phangba thingu amadi atoppa yong makhal sing yauna Kangaroo makhala masu yauri police na phagat pangam khraba gari ani edugi registration number na DL8CAQ 9876 amasum DL10CA7924 ni hariba gari ani siga kona na miyoi ani amasu police na fare faraba miyoi edu makhata na uhang pong sa thanabagi dama police custody da thamkhre makhoi ani na purakhiba atangma makhalgi sa singa duna Assam forest officials sina khusina khre hari Panma yabri say sigi March thada su police na
Golaghat district gi Brazil da horak pham oiba sa makal kya pha bangam ki sa sing adu Myanmar gi Manipur gi more fauduna purak laba matung Assam na purak khibani hanesu pausis na makata na palakli makasa tharak poina to papau khrana Tamulpur lamlaki samu sing net khai vidagi miyu lekana bangam dana sikre Assam da yamna toina thokpa pamdaba thaudok singi saru am oina ngasisu state asigi manung chanba Tamulpur da nupa ama lamlaki samu singna net khai gi thaudok ta sikre haina officials na phongdorakli hiramasiga mari lainana police ki makok thongba wangang loi amana phongdokibada samu na net khai vidagi lekana bangam dana sikraba miyu dugi maming Nantima Bandu khawi India amasum Bhutan gi taina bangam khagi srokta leiba khungang amadagini khungang asigi manak nakna leiba umang amada makna sangsilubada hana leiramba lamlaki samu sing aduna makpu net khai duna hatkibani haidi kari maram gidama makna umang aduna sangluri bano haiba hausimaki oina di sapsana khamangamdri adumoina mak local singna phongdorakibagi matungina leikidraba bando umang aduda hana dagi hauna singsanba satamiyo amani haidi ngasi khunjasina umang adugi manak nakna bando wakal manglaga taaduna leirama thengnaki khudakta maku local gi miyoi manak nakna leiba hospital amda lekatna ba bukhati adu ma sina purakli han hospital authority na phongdorakibani postmortem gi dama asi baksa ngadu police na lakhot kreso haidi atopa pawmana miyamna sijinabada civil aviation ministry na yaba pikre Arunachal Pradesh ki manungsina leiba airport authority of India gi aerodrome Holongi airport miyamna sijinabada civil aviation director general na ayaba pikre haidi ramasiga mari leina Arunachal Pradesh government na phongdokibada hairiba airport asi nahonana semjinana amadi maming onthokna ba sem sabagi thabak loire aduba hairiba thabak sing asi howdringai da matam kharagi oiba mafam asida miyam sangthok sangsin tawbada ayaba pirakhibani adumoina ma hairiba mafam asida sangba matam na security gi oiba section thorang singdi adumak lakhat kani haina phongdokibaga loinana Holongi airport hairaga miyam hana khangnaramba airport asigi maming Donji Polo airport haina onbada yanakre haidi hensu pausna palakli loisilakpoina tentakna topa pawmana MPP khaktana border gi issue sangdaina bangamgani hauju Manipur gi border issue gi thokliba wafam asi BJP amadi Congress na kaidongaida solve tawba ngamloi BJP amadi Congress na tawba ngamloidaba MPP party khaktana tawba ngamgadaba thabak kaya ama leiri masi MPP na lengak pairak matamda ta thabak oina pangthok ngamgani adubo lebak thibidi MPP bu miyoi khrana lana uhonana ba shilakpa sidi yamna lebak thibini haina MPP gi working president organization ningongbam ojina phongdokre Imphal gi mapal khangjebung mayada leba Manipur People's Party MPP gi office ta pangthok ki paw gi mifam aduda mahakna makha taradun hai Manipur gi lam manglakpa matamda India gi oina su lam wangdi haibiyaroi adubo Here nangakhlibidi atop India ki border area singda force kya thajinduna border ngaktuna thamli Manipur ki border di karigidama ngaktana thamli bano haibasi su asabu hangamani masigi nungda lairiba hidden agenda singa si MPP na yamna fazana khangi maramaduna MPP asi mapangal kangkat hanba hotna minaba matautai singtam punna sakhonaba MPP na hotna duna laki loinana makhatana hotna kigani maramaduna MPP gi Mapana likraba miyoi party asida sangbirau party asina makhoibu tanthokiba leite central committee members sing lakpiyu aduga punna iramda Manipur gi thawgal tawmin si soiki hauji koina di me matang sa lusinjrage masumyam pun anawbap tit ngaminasi and thank you